India amasung China nigi marakta sathariba lalong nongmonomogi phibam kankhannarakli China na saba mobile application sing India lengak na thingjin khiba sida China lengak na India gi pauche amadi e-pau gi website punamak sirinaba thingjin khre China government India gi pauche amadi e-pau gi website sing sinaba thingjin khiba singi matangda Indian Newspaper Society INS ki president Shailesh Gupta na hai Virtual Private Network haibadi VPN sinaraba phawba India gi e-pau gi website sing mathau to hondre hairi mahakna makha tana hai China gi thawong si maram chadaba mani Maramaduna India lengak na thuba matamda China ki media sing India da thingjin gedabani loinana China na local news outlet kharada sel thadaduna punna India da thabak tawriba sisu yahalloidabani haiki INS na taliba wafam asi Digital News Publisher Association gi makok oiriba Pawan Agarwal na saugat aduna Chinese application yankhai mapal asigi mathakta ahen bahiram kharadasu athingba thamjinbiu haina phongdoki aduga atopa yamna nungaitaba paw amana Manipur Police personnel singi marakta hanbo ina Jiribam Police ki ASI ama tamthiraba leina laisat asigi positive oiri tamthiraba leina laisat asi thengnana ba honabada mangjin thana songthoroktuna achauba thaudang loriba Manipur Police ki personnel singi marakta hanbo ina Jiribam Police Station da ASI oina thabak tawriba police personnel ama tamthiraba leina laisat asigi positive oire haina confirm tawre Laina laisat asina positive oiraba ASI oiriba mioi asi masagi sahi kuntharom sure Jiribam district ki Babupara dagini Mayum makai panduna angang ama leire ngasi nongmanini asigi manungda mahaki hakchangda nungaitaba kya leirakpadagi laina laisat asina narambo oigada haina chingnabadagi test tawrubada positive oire haibasi confirm tawkhibani hojik mioi asi Jiribamgi Harinagarda hangliba covid care center da thamlaba matungda ngasi nungthil Imphalda pukhi hairi Paumi singna Jiribamdagi phangba paugi matunginadi positive oirba ASI asigi travel history hojik yamna kanna thigali Hojik phawda phangbagi matungina mahak kayamna nakna loinaramba police personnel khare yauna mioi manga yauna mioi nipurom nungthin pung mari phawbagi manungda swab sample lawbagi thabak chathakre Jiribam police personnel singi marakta ASI ama positive oirakpa asidagi Jiribam police station da section thorangi thabak lawkhathre mioi kya hanagum changthok changsin tawramba adu athingba leikhre hairi Pausina makhatana hai positive oiraba ASI asi matau karamna laina asina na halakpano haibagi maramda thigatpada matam kharagi mamangda mahaki loinabi angang unanabagi damakta Silchar Hospital da chaluba amadi laiki hairi masidanatana Jiribamda mapanda panduna leiriba Manipuri macha sing train da pusilakpada miyam okwa amadi screening tawbagi thabak thoram singda yamna chauna thaudang lorumba police officer ni hairi Section Thorangi Thabak Lokhatpagi Manung Channa positive oiraba ASI asigi Jiribam Babuparada leiba mayum amadi mahaki loinabi asigi mapam oiriba Jiribam Kam Talata leiriba yum ani asigi mitar chama konba mafam singda containment zone lauthoknaba Jiribam Disina sem sakre ngasi numidang containment zone oire haiduna order thoktuna lautholagani hairi aduga atop pawamana ngasidagi interstate bus service amuk haukre Thasigi tara manga phawba lockdown chana kanglon lauthokibada state asigi district sing phawduna cheliba bus amadi mini bus sathok chasin tawbugi ayaba pikhibaga loinana ngasidagi horaga interstate bus service haukre matam kuina laina laisat asina maram oiduna lepluraba interstate bus service nauna amuk hauba asina maram oiduna state asigi tongan tongan ba district sing phawna bada apan balairamba adu kharamakhaidi komthoktuna sathok chasinda khudongcha daba thoklamba du safare ngasi ayuktagi hogduna Kaisampata leiriba Surachanpur parking dagi Imphal Surachanpur bus service hauki passenger ka hena tholakna khide state asida laina laisat asigi positive case masing nongmugi hengalakpa maramna social distancing ngakpaga loinana passenger chada yankhai tonghanba haiba lengaki akanba wafam leiragasu miyamna chana kanglon asi kadai phawba ngaklibage haiba sisu wahangama oiri Arobada Popular News Reader ki video ba yemiri bu khuding makpo thagachari